Ibudau Thangjing Moirangi Khubamase Maitai Kanglai Ningthaugi Khutaki Kanduna Moirangi Miam Desinabada Achoba Thutang Laukiba Khongjang Loi Tara Taruk Ningsingduna Kunmathoi Suba Restoration Day gi Thauram Ngase Pangthokre Thangjing Seba Mandal Moirang Ingu Phamnaiba Amasung Phamnaibi Cherak Loisang Amasung Amaiba Amaibi Loisang Napunna Sinduna Pangthokiba Thoramado Ibudau Thangjing Moirangi Laikol da Leiba Khongjang Loi Singi Khubamda Pangthokhe Moirang Assembly Constituency ki MLA Thongam Santi Yauna Pangthokiba Thormaduda Matamadugi Khongjang adu bulu chingkiba laikhidraba Manipur ge hanagi Chief Minister M Koireng amasung Minister H Nilamani ga loina khiba mioi tara mari gi ningsing yumbida haikal lekat tamduna ikai khumnaba utke Thormaduda Ingu Khadrakpa Salam Ibo Chauba Thangjing Seba Mandal ge President ke Achauba Convener Oinam Binod Kumar Ibudau Thangjing Phamnaiba Phamnaibi Amaiba Amaibi Amade Laikhidraba Singi Imung Manungi Mioi Kayaso Sarukya Ke Tauramugga Mari Lainana MLA Thongam Santina Hai Moirangi Miyamna Ibudau Thangjing Masek Mangal Saksonduna Haraubu Ngamliba Ase Lai Oikraba Luching Pudal Singaduge Kudolne Makoina Lauramba Thaudang Asimak Ngasigi Mirol na Kaufade Haujik Tholiba Irang Asina Maram Oirga Kumsi Chahige Ibudau Thangjing Harauba Saksel Tambagi Thoramase Laigi Soidanaba Khaktamak Pangthokani Haina Ibudau Thangjing Seba Mandal Phamnaiba Phamnaibi Cherap Loisang Amade Amaiba Amaibi Loisang na Phongdokiba Sulaikre Loinana Haujik Tholiba Irang Asida Manipur ge Apunba Saktam Ngaknabagi Damak Laikidaba Athoba Singi Mafam Daso Ikai Khumnaba Uchari Haina MLA Santi Namakhatana Phongdokhe Panba yabade Ibudau Thangjing ase Maitai Ningthauna Lausingani Haina Taurambadage Kumja Lisingamaga Chamapal Yankhaidage Lisingamaga Chamapal Yankhaitaruk Faubada Hanagi Chief Minister M Koireng Amade Hanagi Education Minister H Nilamani Anina Luchingba Mioi Kayana Khongjang Changsinbadage Ibudau Thangjing ase Kanba Ngamkhibani Haide Ngasi akhoi yellow me akhoi la apun bagi saktam apakhakna pul silbagi paganduna ngasi akhoi Manipur maset tabri kanba ngamogdori hojik so akhoi punla leminari masidagi maset pu tadaba apun bagi saktam jida kaidaba akhoi Manipur maset tabadi kedawna sungamoy oiso oithokloi aduna madu soidalbugi hanjillakani hebdo aida Manipur praja punamakta akhoi apun bagi saktam do sangalaba tabdara akhoi Manipur gi saktam kaihendaba Amangangani evo kalondo ay ngasi Ibudau Thangjingda restoration day da ay apun mana Ibudau bo kalawugumna Manipur praja apun bagi apun santam dula kalawugam gune je sabsabak pudam mama pwede ebdu ne ina na thamdani